Lakhipuronline na puthokjaba September ki tang ama nongmaijing numit ki Khomjinba Pao tabirasi. Ahanbata maruoiba pao. Laumi loop Assamna agro ecotourism saugatuna hawalagliba nahasingda lau singubagi matangda pugning thawatkhre. Mitei mayek tambi takpibagi tharom pangthokkibaga loinana certificate yanthokkhre. Jiribamda monkeypox thangnare haina social media da ngangnariba si laina simakni haibagi chapsapa praman leitri. Ising ichauna maram oiduna jaithokiba Manipuri lon gi thoram ngarang naran khamarda pangthokre amasung Dr. TV Somnathana Bharat Sarkar gi Anuba Cabinet Secretary oire. Haujik mapungoiba pauta birase. Agro ecotourism bu saugutpa haibasi Laumi loop Assam gi mangjariba manglan segi manungda amani hiramasida Tareng Agricultural Services Group Ponterapur Sundari Part 2 na silangduna Sundari Part 2 da hanbo oina Megi tangkuni thoida International Day for Biodiversity numita Dr. A.R. Ahmed District Agriculture Officer Kasarna inaugurate tobiki বড় ফার্ম ওটা পরে মূল্যায়ন হইব কিন্তু একটা মানুষ যে অত এনথুইস্টিক হয়া অত ইচ্ছা নিয়ে অত সাহস সাথে রাখিয়া যে আগবাড়িয়া যার আর এটা ওনার প্রচেষ্টাটা সফল হোক এটা আমরা কামনা করি এবং উপরওয়ালার কাছে কই যে ওনার যে চিন্তা আপনাদের সহযোগিতায় আমাদের কিছু সাপোর্ট নিয়ে এই কাজটা সুন্দর হোক Jun gitang tarukta Bonterapur High School gi mahiroi sing amasung ngarang August ki tang 13 Daffodils School Silchar gi mahiroi singna mahusa gi faudi marumarang lau singu laumi amasung laumi singi punsi mahingbu khangnanaba amasung lau singu bagi matang da tamnabagi damak Sundari Part 2 da school gi oja singna lamjingduna pangthoki haiba thauramasi Tareng Agriculture Service Group na sinlangki hiramasi gi matang da Sana Lembi Devi President Tareng Agriculture Group na Agrotourism asi farmer singi oina anoba makhalgi sendan lambi oina malemgi mafam kaya da hojik haugannarakli Tareng Agricultural Services Group nasu hiramasida handakki chahi asidagi thabak paikhatpa hore visitor singnasu visit tawbiba matamda hungangi pot leiraga pubana anoba market amasu aikhoida phangba ngamgani haiki Sopon Asangbam Secretary Lomilup Assam na hai Sangsiliba Khongjang asi aikhoigi Laumi Samasta lau singu bu mirai birakliba matamasida hauragliba mahiroi singda lau singu gi lamda khanghanbagi amasung hiramasigi matangda anoba manglan ama sagalhanbagi khongjang amani haina Lomilup Assam gi pawasin hairi अच्छा लग रहा है हम लोग ने इधर आके सीखा कैसे फार्म करते हैं कैसे राइस को लगाते हैं और बहुत अच्छा लगा ये ऑब्वियसली हमारी एक बहुत न्यू एक्सपीरियंस है बट जो भी है बट हमारे लिए बहुत इम्पॉर्टेंट है कि फार्मिंग कितना इम्पॉर्टेंट है फार्मर्स कितना हेल्प करते हैं हमको इतना फूड प्रोवाइड करने में तो इतना ही बोलना था थैंक यू इधर पे आकर बहुत अच्छा लग रहा है हम लोगों ने बहुत कुछ सीखा और हम लोग को पता चला कि फार्मिंग करना बहुत उतना इजी नहीं है Lakhipuronline channel asibu yengbiriba singna pawasibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Kasargi Rupai Bali Mandopta Milala Sangwi Lamjing Makhada Manipuri Kanbalup Makalna Sinduna Numitara Negi Mitei Mek Tambi Takpi Bagi Thorom Pangthoki Bagi Certificate Yenthokre Thorom aduda Makalgi Chairman R.K. Sanahal Seram Herajit President Milala Sam Thangjam Brojen President Maifa Hori Mohon Raju Maibam M. Sabir Uddin Khan H. Thoibi Amadi Lukram Hentoina Mifam Mapu Mithunglen Amasung Ikai Khongnajaba Mithung Sing Oina Dais Tapamki Thoromgi Wahaudok Piraduna Seram Herajit na haikibada Aikhoigi Imalon Assamgi Associate Official Language Oire aduga loinana Aikhoigi Mayek su tamba yare aduna Aikhoi pumnamakna mitei mayek tambinaba honaminasi haiki R.K. Sanahal na haikibada Aikhoi Gilon amasung mayek asi ngasidi Assam Sarkarna official loan oina bill pass tawkre ngasi aikhoigi imalon Assamda maka phana satkairakle haiki aroibada tamkhiba pumnamakta certificate chentokhi Jiribamda monkeypox thangnare haina social media da ngangnariba si laina asimakni haibagi chapsaba praman leitri hairi
angang ahum aduda thengnariba asi angang singda yamna launaganwa unsagi laina MP Taigo oiramba yai hairi adumainamak jingnaba koknanaba makhoi gi sample sing lauraga Guwahati Medical College ta thaduna khangdoknanaba honari hairi Ising ichauna maram oiduna jaithokiba Manipuri lon gi thorom ngarang Naran Khamar da pangthokre Tripura gi Naran Khamar apunba loop amasung Manipur gi Patriotic Writers Forum anina kusamnaduna Naran Khamar School Lampakta loan gi numit kamari lainana pangthokiba thoromaduda chief guest oina Writers Forum gi President Khambaluang aduga guest of honor oina Manipuri Sahitya Parishad ki President L. Bir Mongol, Forum ki Secretary Rakesh Naurem, Dr. Y. Kiran, Lamyan bagi Secretary Ketrimai Madhavina Chingwa Sarukjaki, Thorum ki Sarukama oina Kunai ki Saknai raba miyoi khara amasung Mahiroi kharabu taramna okhi, Kabi Koisnam Birolana moderator oiraga Saireng Saidina bagi Thorum amasu pangthokhi haina Agartala dagi phangba pao asin hairi Dr. TV Somnathan na Bharat Sarkar ki Anuba Cabinet Secretary oire. Dr. TV Somnathan Tamil Nadu ki Lising Amaga Chamapan Marhutaret Base ki IAS officer ne Maha Kolkata University ki Economics PhD ni Harvard Business School ki Executive Development Program loiraba matung Chartered Accountant, Cost Accountant amasung Company Secretary da mapung phana qualify oiraba misak ni Dr. TV Somnathan na Kendra Sarkar ki Joint Secretary amasung Pradhan Mantri Office ki Additional Secretary ki phamsu paikre Mahak Chennai Metro Rail Corporation Limited ki Managing Director Chief Minister ki Chief Secretary amasung Additional Chief Secretary loinana GST chanaba horokpa matamda Commercial Taxation ki Commissioner ki phamsu puramke Lisingani ga 13 da World Bank na mahak pu kauduna Lisingani ga 13 dagina Lisingani ga 15 phauba Director oina pham puhanke Dr. TB Somnathan na Economics Finance amasung Lainga ki thausil ki matang da chepfong sing amasung pauche sing da paper marfu hena phongkhre loinana McGraw Hills Cambridge Oxford University Press na mahakilari om su phongkhre Nungairaba pau Kasar Phulertol da Holistic Therapy Center ama hangdokchare Yoga Acupressure amadi Physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba Saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagitamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasar Assam Nomaizing natabada numit kudingi ayuki pung mapandagi numitangi pung 3 phauba layengzari Mobile number 8638078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari Khanganjaba ama Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore Healthcare gi field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology, Imaging Technician, Patient Care Management na chingba 12 pass taurabasina tamba yaraba coursing asi tamduna isana isabu tabak bijabagi kudong saba lobiyo aduga nursing, yoga attendant, first aid training Emergency Medical Staff amadi RNP course na chimbagi atenba matamgi oiba course sangi tamaktasu admission haujare SM Dev Civil Hospital Silcharda practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda Lengsibirabu natraga mobile number 939573245 da of Aroibata maruiba pau amukhanna Laumi Loop Assamna Agro Eco Tourism Saugatuna Awalagliban Hasingda Lau Singu bagi matang da bugning thawatkhre Mitei Mayek Tambi Takpi bagi Tharom Pangthoki Bagaloinana Certificate Yanthokre Jiribamda Monkeypox Thangnare Haina Social Media da Ngangnariba si Laina Simakni Haibagi Chapsapa Praman Leitri
Ising ichauna maram oiduna jaithokiba Manipuri lon gi thauram ngarang naran khamarda pangthokre amasung Dr. TV Somnathana Bharat Sarkar gi anuba cabinet secretary oire. Lakhipur online YouTube channel gi pau sandok jaba ngasigi oinadi matang asidaloi jare.